ꯇꯧꯖꯔꯤ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅꯤ ꯑꯩ ꯔꯥꯖ ꯅꯣꯡꯊꯣꯡꯕꯝ ꯁꯒꯣꯜꯕꯟ ꯃꯩꯁꯅꯥꯝ ꯅꯣꯡꯊꯣꯝꯕꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯇꯩ ꯂꯩꯀꯥꯏꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯅꯨꯡꯉꯥꯏꯔꯦ ꯃꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯂꯝꯕꯤꯁꯤ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏꯁꯤꯡ ꯑꯁꯤꯗ ꯂꯝꯕꯤꯁꯤ ꯈꯛꯇ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯑꯇꯩꯗꯤ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤꯗ ꯈꯪꯃꯤꯟꯅꯔꯁꯤ ꯁꯣ ꯋꯦꯜꯀꯝ ꯇꯨ ꯌꯦꯠ ꯑꯅꯗꯔ एपिसोड ऑफ लेकाई वाकर प्रेजेंटेड बाय इम्पैक्ट न्यूज ताद बताओ उदब हो चले चफम खंगदे फिरोन सेले दे गाड़ी थौजलकनी फतबा मोट प चोंगकनी अदुगी कनो तोबे ए लंबी ड्रेन के हालुदी हाइभम खंगरा वागर लंबी का ड्रेन के हारुगदी हाइभम खंगरा वारे अस लंबी सिदी मो अरोइबा तारे मासे 2010 गी अक्टोबर नवंबर दा सेंबी गिबदगी हुजबाव हन लाखिद्रे येंगबिरद्रे एमएलए गी मयुम दा चतना हाइजरुई फागी गी तौरागा ए अदवाई दो आइंगोंदगी मीना भोट हेन गिमनी कानदि हारपा गुंबा अदगी आइदि मथंग लेपरोय दंगनि गायुंबा मथंग मथंग जुम मी थाबदाइबा अदुमाइन तौन हेक तौन अदुम तौन लेन लेरे तौरिसिनी नोंजु पनासे ओरे पाबुं कोइगी इरम नालाज हंदक कोइद्री सेंगिबदी हाय दो नोंग सिदगी खजदंग चु कन चुसलक तारगदी लेकाय जिकरम तौदुरी मसी आई मोतदी मसी याम सेंगाय द मनु मपा लेतना हाजरदा अखोगिदी ममिंग गक्ता गायबा कोसिनरी मयाम जेनसी मयाम ओइना सेम साइबदी सेमे अदगी मसीदिं कोसो मयाम सिना ड्रेनसी लेसलक्रे ड्रेन लेतनी इसिंग गाय चिलुरी अदुदी इसिंग जेदे कमाय तौनी खोय लेकाय खोय साइदनि वाबताव nga ore lekai dong nga ore pata khoi pata tai ai ibon yo ojilambi ma inau sing urjwa sibu bangi garin ba mung leba municipal mung leba lambi ne habda masi yengmada kari man sapya da lambi di tokthoga kainom sinab na patra sapya ba lambi di tokthoga nga loibra kainom sinab na pharen khambiri pamung di kari mo lebiri lambi sibu semak to malibo सरकार दु कदाय दे लेमनो दु थी खंग दग चमानर अदगी सिटिंग एमएलए सिजु अदि अमुक्ता लंबेन थोंग अदगी अवार पा येंबै थबक सिम सुंतौ तौद्रमनिना हाइबम जी अखोइ तसेंगना हाइबम लेत्रेब अदुना अखोइना कंप्लेन तौरगा कनादा कंप्लेन तौरगा एक्शन लौरकदगी अदुगा कनो तौरकदगी जे अखोइ खंग मंगमद्रेब तौदुइबा कंप्लेन से कदाय तनो हाइबगी याम चौबा चमम नम लेकाय से लेरे इम्फाल म्युनिसिपालिटी कोऑपरेशन की मनुंग चन लेरिबा 0 माइल द लेबे इम्फाल दगी यामना नगले मफम सिदा सुम कंडीशन द लंबी लेरंगन हाइबसे कनानसु थाजरुदे अदुगा मरुइना सगोलबन हाइन हेक्ता बदा यामना नुंगायना लेरंगदबा लेकाय अमनी न मयामना खनरिबा लेकाय सिदा सिगम मोंग द लंबी लेरंबसिदनि यामना अंगक मोइरिसे कोइ यामम लेरि यामदसु हंजगे याम अखोइ आईएमसी न कोनबे एरिया सिंगसिदा कोइ 0 गार्बेज हजन अमोरेकाय से निंथिन लखटनबगी सिस्टम से कोइ प्राइवेट की हतर एनजीओ की गाड़ी सिंग थारागा चेयोल अमदा अमुरा अमुरा लखटबगी थबक से तौनबने अदो को सगोनबन स्वाइगी वनदे अदुम बसि लेब्रा क्वांटो लेदी लई अदुबु मोइसे सांग याम नाइदे पिकअप लाक्ते अदुगा पैसा लौब लाए अदुदा अखोइना लाक्ते ना कंप्लेन तरु कांदा मोइना हाइसे सिदगी खोंगतलगा हुंदोकफम लेते हाइबगी वारोल खरदि थंबिरम अखोइदा सिदगी लखो खरगा मोगी डंपिंग जोन अनोबा सारी मदु सारी बदु लोइदे हाइबगिरा वाफम दि लेरे मरमदन लेकाय सिदा चेयोल खुदिंग लांबदु लाखिद्रे हंदक थागी ओन सुलाक लाखिद्रे हाइबि मो लेरि अदु मनिंग द पुखरीम लेसे सि पुखरी सि याम फजब पुखरी ने अदु मसि कंगा तंगारे मसि कंगानु मरी मा थादर दिन खुदक तदि लोइन लोइने अदो लुपा खर खर खाइना बदा सेंगदोगा खोइ ब्लीचिंग पाउडर अदगी खोइ सुनुगुंबा थादरगा दम लेकाई ओइना पुन्ना सिन मिनबा याबा ngaktane adubu hogdokpinaba mi se watpadagi adum sigi phibam sida hogipha adum lei लेकाय जे इसिंग याम नोय आरे इसिंग योन लाइ जमाय दु जान इसिंग योन बसे ngasi mari mangagi mamang sida ko akoi ge इरोसेमदा की लाकवा मेल लाइन केन जे अखोइ काय ना हाइबा अदुन मोइन हप्ता अमगुंबा अखोइ इसिंग लाखिरो थाखिरो ना खबर दसु यावखिबने अखोइ सिगा अदुगा अतोप साइल अमगा अदुगी कनो दुगी इसिंग दुगी अदुगी थारो हादुदा अखोइ दि नुमि हुमनि खुदिंगी इसिंग तायाबा लंबी सु नुगाइते थोंजु काइगुम नुगाइबम लोइ फाउदेदा अदु लंबी नुगाइत्रगसु इरम नला नुगाइत्रगसु लेकाय जिगन ख्वाइदि नुगाइबसे कैनो लेकाय नुगाइबा हाजि कै हाइदैनो हाउ लेरुबने लेकाय जिगम गम पानबिरिगे लेकाय जि दि करि हाइ लंबी सिदि याद्रे सिदिनि सिबौ इसिंग दुम लोइन थुमे मई दि खरा फै इसिंग जु ngasi दा तादंगाइरि नांगोइ जि पाइप कायदनको असि इसिंग तादबसिंग असि मंगा तरुंग सुरेबा
ꯍꯣꯔꯦꯕꯀꯣ ꯁꯤꯗꯤ ꯇꯥꯍꯧꯔꯦ ꯑꯗꯣ ꯂꯝꯕꯤꯁꯤ ꯁꯦꯝꯃꯛꯇꯧ ꯃꯥꯜꯂꯤꯕꯣ ꯃꯁꯤ ꯁꯦꯝꯃꯛꯀꯗꯧꯕꯁꯤ ꯕꯥꯎꯟꯗꯔꯤ ꯑꯣꯏꯕꯅꯤꯅꯀꯣ ꯁꯤꯗ ꯁꯣꯝꯅ ꯀꯩꯁꯥꯝꯊꯣꯡ ꯁꯣꯝꯅ ꯁꯒꯨꯝꯕꯅꯤꯅꯀꯣ ꯑꯃꯅ ꯁꯦꯝꯅꯤ ꯍꯥꯏ ꯌꯥꯗꯦ ꯑꯃꯅ ꯁꯦꯝꯅꯤ ꯍꯥꯏ ꯌꯥꯗꯦ ꯀꯔꯤ ꯎꯄꯥꯏ ꯂꯩꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯑꯅꯤꯁꯦ ꯉꯥꯏꯅ ꯂꯩꯔꯦ ꯉꯥꯏꯅ ꯂꯩꯔꯦ ꯑꯅꯤꯁꯦ ꯄꯨꯟꯁꯤꯜꯂ ꯁꯦꯝꯕꯒꯤ ꯈꯣꯠꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯂꯩꯇꯦ ꯏꯃꯣꯟꯅ ꯁꯦꯝꯒꯦ ꯍꯥꯏ ꯁꯣꯝꯅ ꯏꯃꯣꯝꯆꯥꯅ ꯑꯃꯨꯛ ꯊꯤꯡꯉꯤ ꯏꯃꯣꯝꯆꯥꯅꯁꯨ ꯁꯦꯝꯕꯤꯗꯦ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯥ ꯅꯠꯇ꯭ꯔꯒ ꯀꯥꯀꯥ ꯇꯧ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯏꯃꯥ ꯀꯝ ꯄꯥꯟꯕꯤꯔꯤꯒꯦ ꯂꯩꯀꯥꯏꯁꯤꯕꯣ ꯂꯩꯀꯥꯏꯁꯤ ꯅꯣꯡ ꯇꯥꯕꯅꯤꯅ ꯂꯩꯔꯛ ꯈꯔꯁꯨ ꯀꯣꯡꯒꯨꯠꯀꯤ ꯀꯣꯡꯒꯨꯠ ꯏꯁꯤꯡꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯂꯝꯕꯤ ꯆꯠꯄ ꯈꯣꯠꯄ ꯅꯨꯡꯉꯥꯏꯇꯦ ꯂꯩꯀꯥꯏꯁꯦ ꯃꯣꯏ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯂꯧ ꯂꯥꯛꯄꯗꯣ ꯑꯗꯨꯁꯨ ꯂꯥꯛꯈꯤꯗꯕ ꯀꯨꯏꯔꯦꯌꯦ ꯀꯥꯏꯗ ꯊꯥꯗꯕꯤꯔꯤ ꯅꯥꯂꯥꯗ ꯄꯣꯞ ꯊꯥꯗꯔꯕꯖꯥꯠꯂꯥ ꯂꯥꯛꯄꯕꯨꯗꯤ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯐꯖꯅ ꯂꯥꯛꯄ ꯍꯥꯏꯕꯗꯨꯗꯤ ꯆꯥꯡ ꯑꯃ ꯅꯥꯏꯅ ꯂꯥꯛꯄ ꯍꯥꯏꯗꯨꯗꯤ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯨꯒ ꯃꯣꯏ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯄꯨꯊꯣꯛꯑꯒ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯣꯠ ꯑꯀꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯊꯝꯕꯗꯧꯅ ꯊꯝꯖꯜꯂꯦꯕꯀꯣ ꯕꯣꯔꯥꯗ ꯍꯟꯖꯜꯂꯒꯅꯦ ꯊꯝꯖꯜꯂꯦ ꯃꯆꯤꯟꯗꯣ ꯅꯝꯊꯤꯗꯅꯕ ꯄꯨꯟꯁꯤꯟꯗꯅ ꯑꯗꯨ ꯂꯝꯕꯤ ꯊꯣꯡꯁꯤ ꯑꯗꯨꯝ ꯎꯕꯤꯔꯦꯗꯅ ꯁꯤ ꯀꯔꯝꯕꯗ ꯁꯦꯝꯕꯤꯗꯣꯏꯅꯣ ꯈꯪꯗꯦ ꯁꯣꯝ ꯅꯥꯀꯟꯗ ꯁꯪꯒꯣꯝꯕꯟ ꯀꯦꯟꯗ꯭ꯔꯅꯤ ꯁꯣꯝꯅ ꯀꯩꯁꯥꯝꯊꯣꯡ ꯀꯦꯟꯗ꯭ꯔꯅꯤ ꯀꯦꯟꯗ꯭ꯔꯅꯤꯒ ꯂꯣꯟꯅꯕꯗ ꯂꯩꯔꯨꯕꯅꯤꯅ ꯕꯣꯔꯗꯔ ꯑꯣꯏꯔꯨꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯅꯣꯡ ꯈꯤꯇꯪ ꯆꯨꯕ ꯌꯥꯗ꯭ꯔꯦ ꯂꯝꯕꯤꯁꯤ ꯑꯗꯨꯝ ꯎꯕꯤꯔꯦ ꯁꯤ ꯀꯔꯝꯕꯅ ꯁꯦꯝꯕꯤꯗꯣꯏꯅꯣꯁꯨ ꯑꯩꯈꯣꯏ ꯈꯪꯖꯗ꯭ꯔꯦ ꯄꯤꯔꯤ ꯏꯃꯥ ꯀꯥꯏ ꯆꯠꯄꯤꯗꯣꯏꯅꯤ ꯃꯥꯕꯣ ꯑꯩꯅ ꯁꯤꯗ ꯀ꯭ꯂꯕ ꯑꯝꯇ ꯋꯥꯀꯠ ꯑꯝꯇ ꯆꯠꯆꯔꯨꯒꯦ ꯇꯧꯕ ꯋꯥꯀꯠꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯚꯤꯖꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯀꯔꯤ ꯋꯥꯀꯠ ꯂꯩꯒꯦ ꯁꯤꯗ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯣ ꯍꯧꯖꯤꯛꯁꯤ ꯃꯤꯁꯤ ꯌꯥꯝ ꯐꯅꯗ꯭ꯔꯦ ꯑꯃꯒ ꯃꯤꯁꯦ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯐꯠꯂꯝꯗ꯭ꯔꯦ ꯆꯥꯎꯈꯠꯄꯒꯤ ꯃꯃꯤꯗꯤ ꯈꯔ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯤꯗꯤ ꯐꯅꯗ꯭ꯔꯦ ꯍꯥꯏꯕ ꯃꯑꯣꯡꯅꯤ ꯏꯃꯥ ꯀꯥꯏ ꯆꯠꯄꯤꯔꯣ ꯗꯨꯀꯥꯟ ꯆꯠꯂꯨꯔꯣ ꯏꯃꯥꯕꯣ ꯂꯝꯕꯤ ꯊꯣꯡꯁꯦ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗ ꯑꯗꯣ ꯅꯣꯏ ꯐꯣꯟ ꯇꯧꯕꯁꯤꯗ ꯑꯩꯒꯤ ꯌꯨꯝ ꯍꯤꯡꯒꯣꯜꯁꯦ ꯍꯧꯖꯤꯛ ꯏꯆꯥ ꯅꯨꯄꯥꯅ ꯌꯣꯜꯂꯦ ꯑꯗꯨꯅꯅꯦ ꯑꯩꯁꯦ ꯂꯩꯔꯅꯨ ꯆꯠꯂꯣ ꯌꯥꯝ ꯇꯥꯜꯂꯤ ꯑꯩꯁꯦ ꯀꯗꯥꯏꯗ ꯂꯩꯗꯣꯔꯤ ꯑꯗꯨꯅꯦ ꯑꯩ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯏꯃꯥ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ ꯑꯗꯨꯝ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤꯁꯦ ꯌꯥꯗꯤ ꯌꯥꯗ꯭ꯔꯦ ꯒꯕꯔꯅꯔꯗꯩꯗꯤ ꯁꯨꯞꯅꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯃꯈꯥꯏꯃꯨꯛꯇꯪ ꯂꯥꯞꯄꯦ ꯑꯗꯣ ꯁ꯭ꯋꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯅꯛꯅ ꯂꯋꯥꯏꯗꯣ ꯑꯣꯏꯗꯣꯔꯦ ꯒꯥꯔꯕꯦꯖꯀꯤꯁꯦ ꯇꯣꯏ ꯂꯧꯈꯠꯄ ꯂꯥꯛꯇꯦ ꯍꯥꯏ IMCꯒꯤꯁꯦ ꯃꯁꯤ ꯒꯥꯔꯕꯦꯖꯀꯤꯁꯤꯁꯨ ꯁꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯑꯣꯏꯒꯗꯕꯅꯦ ꯃꯣꯏ ꯖꯦꯅꯔꯝꯗ ꯌꯥꯎꯕꯅꯦ ꯑꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜꯒꯤ ꯖꯦꯅꯔꯝꯁꯤꯗꯤ ꯀꯃꯥꯏꯅ ꯋꯥꯛ ꯇꯧꯕꯅꯣꯗꯣ ꯂꯩꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯐꯤ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ 150 ꯑꯃ ꯂꯧꯕꯗꯣ ꯃꯗꯨ ꯊꯤꯗꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯩꯅꯣ ꯂꯣꯏ ꯊꯤ ꯂꯧꯕ ꯂꯥꯛꯄꯁꯦ ꯃꯣꯏꯁꯦ ꯄꯩꯁꯥ ꯄꯤꯔꯝꯗꯥꯏ ꯄꯩꯁꯥ ꯈꯨꯝꯃꯝꯗꯥꯏ ꯈꯛꯇꯪꯗꯣ ꯑꯗꯨꯀꯥꯟꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯃꯣꯏꯁꯦ ꯇꯁꯦꯡꯅ ꯑꯉꯛꯄꯅꯤ ꯁꯦꯜ ꯈꯣꯝꯒꯠꯂꯝꯗꯥꯏꯗꯗꯤ ꯂꯥꯛꯄ ꯑꯗꯨꯒ ꯑꯃꯣꯠ ꯑꯀꯥꯏ ꯂꯧꯈꯠꯂꯝꯗꯥꯏꯗꯗꯤ ꯂꯥꯛꯇꯕ ꯂꯧꯈꯠꯂꯤꯕ ꯁꯦꯜꯗꯨ ꯑꯃꯣꯠ ꯑꯀꯥꯏ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯑꯃꯣꯠ ꯑꯀꯥꯏ ꯈꯨꯝꯒꯠꯅꯕꯒꯤꯗꯃꯛꯇꯗꯤ ꯂꯥꯛꯅꯤꯡꯗꯕ ꯑꯗꯨꯒ ꯁꯦꯜ ꯂꯧꯈꯠꯄꯗꯗꯤ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯕꯒꯤ ꯃꯑꯣꯡꯁꯤ ꯃꯃꯤ ꯇꯥꯔꯤ ꯗꯨꯀꯥꯟꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ ꯗꯨꯀꯥꯟꯁꯦ ꯀꯦꯃꯦꯔꯥꯒ ꯃꯥꯏꯛꯀ ꯂꯥꯛꯄꯗ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯑꯆꯥꯄꯣꯠ ꯂꯩꯍꯧꯗ꯭ꯔꯦ ꯑꯆꯥꯄꯣꯠꯁꯦ ꯑꯩ ꯂꯣꯏ ꯄꯨꯔ ꯆꯠꯇꯥꯔꯦ ꯁꯒꯣꯜꯕꯟ ꯅꯦꯄ꯭ꯔꯥ ꯃꯦꯟꯖꯣꯔꯒꯤ ꯀꯤꯂꯤꯡ ꯐꯤꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯝꯄꯥꯛꯇꯨꯅꯤ ꯂꯝꯄꯥꯛꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯑꯣꯏ ꯗꯨꯀꯥꯟ ꯑꯣꯏ ꯇꯧꯕ ꯃꯐꯝ ꯂꯩꯔꯦ ꯃꯐꯝꯁꯤꯗ ꯃꯤ ꯃꯌꯥꯝꯁꯨ ꯄꯨꯜꯂꯦ ꯃꯌꯥꯝꯁꯤꯗ ꯋꯥꯔꯤ ꯁꯥꯔ ꯈꯪꯃꯤꯟꯅꯔꯁꯤ ꯃꯐꯝꯁꯦ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯍꯥꯏꯗꯅ ꯁ꯭ꯋꯥꯏꯁꯦ ꯃꯌꯥꯝꯒꯤ ꯄꯨꯟꯐꯝ ꯍꯕ ꯂꯩꯀꯥꯏ ꯃꯉꯥꯒꯤ ꯑꯄꯨꯟꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯃꯤꯁꯦ ꯁ꯭ꯋꯥꯏ ꯂꯣꯏ ꯄꯨꯜꯂꯦ ꯑꯩꯅ ꯅꯪ ꯂꯥꯛꯄꯁꯦ ꯍꯔꯥꯎꯔꯤꯅꯦ ꯑꯝꯇ ꯀꯧꯕꯣꯅ ꯍꯥꯏꯔꯤꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯃꯦꯄꯥ ꯃꯦꯟꯖꯣꯔ ꯃꯃꯥꯡ ꯂꯩꯀꯥꯏꯅꯦꯕ ꯀꯥꯈꯤꯕ MLAꯁꯤꯡꯅ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯆꯦꯡ ꯆꯤꯅꯤ ꯆꯥꯡ ナꯏꯅ ꯌꯦꯟꯗꯦ ꯇꯧꯔꯤꯁꯤꯕꯣꯕ ꯑꯗꯣ ꯆꯥꯡ ꯅꯥꯏꯗꯦꯕ ꯆꯥꯡ ꯅꯥꯏꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯂꯩꯔꯤꯕ ꯃꯇꯝꯗ ꯀꯌꯥꯝꯒ ꯄꯤꯒꯦ ꯑꯩꯈꯣꯏ ꯐꯪꯗꯦ ꯆꯦꯡ ꯑꯝꯇ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯤ 10 ꯂꯩꯕꯁꯦ ꯏꯆꯥ 3 ꯇꯣꯉꯥꯟ ꯆꯥꯏꯁꯦ ꯆꯤꯅꯤ ꯀꯤꯂꯣ 2ꯒ ꯇꯦꯁꯤꯡ ꯂꯤꯇꯔ 3 ꯐꯪꯉꯤꯁꯦ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯈ꯭ꯋꯥꯏꯒꯤ ꯀꯩꯁꯥꯝꯊꯣꯡ ꯃꯃꯩ ꯑꯗꯨ ꯖꯨꯒꯣꯠ ꯆꯥꯗꯕ ꯀꯩꯅꯣꯝ ꯇꯧꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯇꯧꯕꯗ ꯖꯨꯒꯣꯠ ꯆꯥꯗ꯭ꯔꯦꯕꯣ ꯅꯪꯗꯗꯤ ꯑꯩꯅ ꯊꯥꯒꯠꯂꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯌꯦꯡꯉꯦ ꯇꯤꯚꯤꯗ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯅ ꯁꯒꯣꯜꯕꯟ ꯅꯦꯄ꯭ꯔꯥ ꯃꯦꯟꯖꯣꯔꯒꯤ ꯑꯣꯏꯅ ꯀꯔꯤꯗꯤ ꯅꯨꯡꯉꯥꯏꯔꯦꯅ ꯈꯟꯕꯤꯒꯦ ꯅꯨꯡꯉꯥꯏꯐꯝ ꯂꯩꯇꯦ ꯁ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯐꯝ ꯑꯝꯇ ꯂꯩꯇꯦ MLAꯁꯤꯡꯒ ꯀꯥꯒ ꯃꯁꯛ ꯑꯝꯇ ꯎꯗꯦ ꯍꯧꯖꯤꯛ ꯑꯅꯧꯕ ꯂꯥꯛꯏꯕ ꯀꯃꯤꯁꯅꯔ ꯈꯪꯗꯦ MLA ꯈꯪꯗꯦ ꯃꯣꯏꯅ ꯆꯜꯂꯤꯕ ꯗ꯭ꯔꯦꯟ ꯈꯨꯆꯟꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏ ꯊꯦꯡꯅꯕꯗꯤ ꯗ꯭ꯔꯦꯟꯁꯤ ꯃꯈꯥꯗ ꯂꯨꯅ ꯍꯜꯂ ꯆꯜꯂꯤꯗꯅ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯃꯣꯏ ꯇꯧꯔꯤꯕ ꯄꯣꯂꯤꯁꯤꯗꯤ ꯈꯤꯇꯪ ꯂꯨꯔꯝꯃꯒꯗꯤ ꯆꯤꯡ ꯂꯩꯕ ꯍꯩꯖꯤꯜꯂꯒ ꯑꯗꯨ ꯋꯥꯡꯈꯠꯍꯜꯂꯒ ꯆꯜꯂꯦꯕ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜꯁꯦ ꯃꯣꯏꯅ ꯗ꯭ꯔꯦꯟ ꯆꯠꯂꯒ ꯍꯦꯟꯅ ꯊꯨꯝꯕꯁꯦ ꯍꯦꯟꯖꯜꯂꯦꯕ ꯗ꯭ꯔꯦꯟ ꯆꯟꯗ꯭ꯔꯤꯉꯩꯅ ꯐꯔꯝꯃꯦ ꯃꯔꯝꯗꯤ ꯆꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯣꯠꯄꯁꯨ ꯌꯥꯏꯗꯅꯀꯣ ꯑꯗꯨ ꯃꯣꯏꯅ ꯃꯈꯥꯗ ꯄ꯭ꯂꯁꯇ ꯇꯧꯁꯟꯈ꯭ꯔꯒ ꯀꯣꯠꯄꯁꯨ ꯌꯥꯗ꯭ꯔꯦ ꯋꯥꯡꯈꯠꯍꯜꯂꯒ ꯏꯁꯤꯡꯒꯤ ꯋꯥꯡꯈꯠꯍꯜꯂꯒ ꯆꯜꯂꯦ ꯃꯣꯏꯒꯤ ꯄꯩꯁꯥꯁꯦ ꯐꯪꯕ ꯅꯨꯡꯉꯥꯏꯅꯕ ꯇꯧꯕꯅꯦꯕ ꯏꯁꯤꯡ ꯆꯥꯎꯕ꯭ꯔꯣ
yes sing di kai akoi sumang huji dan da gidang ari adu dai nga si ai nang pa de la minoi lai ha ji da ngarang la di phadau ne ai hari ne adu ngarang eta sumang na khu ite yobu ne bo 인상 리저긴 토록번네 jang budi ha ho yam jole adubu lekai sigi wana kari kari di nungaiba sapaba leireng kan bigi 누가이바 뭐 아이기 고면에 윤맘 사비래 아이유 누가 haji komai sabir jano 뭐기야 거기에 그런 그란 비비기도 렘네 사비버도 뮤니시팔리티는 떠로가 ꯑꯗꯨꯝ ꯁꯥꯕꯤꯔꯦ ꯑꯗꯨ ꯑꯩ ꯆꯦꯡ ꯆꯤꯅꯤꯒꯨꯝꯕꯗꯤ ꯐꯪꯗ꯭ꯔꯤꯌꯦ ꯃꯣꯏ BPN ꯀꯥꯔꯗ ꯄꯥꯏꯗꯦ ꯈꯣꯠꯇꯦ ꯇꯧꯗꯅ ꯀꯥꯔꯗꯁꯦ ꯄꯤꯗꯕꯩ ꯋꯥꯔꯣ ꯑꯩꯒꯤ ꯀꯥꯔꯗ ꯏꯁꯨ ꯇꯧꯕꯤꯌꯣ ꯍꯥꯏꯗꯅ ꯑꯅꯧꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯗꯤ ꯑꯗꯨ ꯇꯧꯕꯗ ꯍꯧꯖꯤꯛꯁꯤ ꯌꯥꯗ꯭ꯔꯦ ꯅꯣꯏ ꯑꯅꯧꯕ ꯑꯃ ꯀꯩꯅꯣ ꯑꯃ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯐꯨꯗ ꯁꯦꯀꯨꯔꯤꯇꯤꯒꯤ ꯍꯥꯏꯕꯗꯣ ꯉꯥꯝꯕꯤ ꯑꯃ ꯁꯥꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯁꯥꯔꯅꯤ ꯑꯗꯨ ꯄꯤꯔꯔꯣꯏꯅ ꯍꯥꯏ ꯇꯥꯕꯗ ꯄꯤꯌꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯛꯑꯀꯥꯟꯗ ꯑꯣꯏꯅ ꯄꯤꯔꯒꯦꯅ ꯑꯗꯨ ꯄꯤꯔꯒꯦꯅ ꯍꯥꯏ PDSꯀꯤ ꯑꯣꯏꯕ ꯁꯄ꯭ꯂꯥꯏꯁꯤ ꯄꯤꯗ꯭ꯔꯤ BPL ꯀꯥꯔꯗꯇꯣ ꯏꯁꯨ ꯇꯧꯕ ꯌꯥꯗꯦꯗꯅ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛ 2013 ꯁꯦ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯀꯥꯟꯗ ꯃꯗꯨꯗ ꯌꯦꯜꯂꯛꯄ ꯁꯄ꯭ꯂꯥꯏꯗꯨ ꯑꯣꯏꯅ ꯂꯧꯕꯤꯔꯣ ꯍꯥꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯄ꯭ꯂꯥꯏꯗꯨ ꯌꯦꯜꯂꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯆꯔꯥ ꯍꯦꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯇꯧꯔꯤꯁꯤ ꯅꯦꯄ꯭ꯔꯥ ꯃꯦꯟꯖꯣꯔ ꯃꯃꯥ ꯂꯩꯀꯥꯏꯒꯤ ꯑꯦꯔꯤꯌꯥ ꯑꯃꯅ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯑꯃ ꯂꯩꯔꯦ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯌꯨꯝ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯍꯣꯇꯦꯜ ꯑꯣꯏꯔꯝꯃꯦ ꯌꯥꯝ ꯐꯖꯅ ꯁꯥꯏ ꯍꯥꯏꯇꯥꯔꯦ ꯆꯪꯉꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯔꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤ ꯅꯨꯡꯉꯥꯏꯇꯕꯩ ꯖꯥꯠꯇ ꯂꯝꯕꯤ ꯊꯣꯡꯁꯦ ꯑꯝꯇ ꯂꯣꯏ ꯑꯩ ꯉꯝꯖꯔꯔꯣꯏ ꯅꯨꯡꯉꯥꯏꯔꯤꯁꯤꯗꯤ ꯏꯁꯤꯡ ꯊꯨꯝꯕ ꯗ꯭ꯔꯦꯟ ꯐꯖꯅ ꯁꯦꯝꯕꯤꯕ ꯑꯗꯨ ꯈꯛꯇꯪ ꯄꯥꯝꯃꯤ ꯅꯣꯡ ꯍꯦꯛ ꯇꯥꯒꯦ ꯏꯁꯤꯡ ꯍꯦꯛꯇ ꯊꯨꯝꯃ ꯃꯣꯏꯔꯥꯡ ꯂꯩꯇꯦꯅ ꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯅ ꯈꯔ ꯍꯦꯟꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯣꯠ ꯑꯀꯥꯏꯁꯦ ꯁꯤ ꯂꯩꯔꯛꯁꯤꯗ ꯑꯩꯈꯣꯏ ꯅꯦꯄ꯭ꯔꯥ ꯃꯦꯟꯖꯣꯔ ꯃꯃꯥ ꯂꯩꯀꯥꯏꯒꯤ ꯂꯩꯔꯛꯁꯦ ꯂꯝꯕꯤ ꯃꯄꯥꯟ ꯃꯄꯥꯟꯗ ꯄꯩꯔ ꯂꯩꯌꯦꯕ IMCꯒꯤ ꯈꯣꯡꯒꯠꯄ ꯂꯥꯛꯇ꯭ꯔꯕ꯭ꯔꯣ ꯊꯥ ꯑꯃꯗꯅꯦ ꯂꯥꯛꯄꯁꯦ ꯑꯃꯨꯛꯇꯪ ꯈꯛ ꯂꯥꯛꯑꯦ ꯇꯣꯛꯑꯦ ꯊꯥꯒꯤ ꯑꯣꯏꯅ ꯂꯨꯄꯥ 150 ꯄꯤꯕꯗꯣ ꯃꯗꯨ ꯄꯤꯗꯦꯗꯅ ꯂꯧꯈꯠꯄ ꯂꯥꯛꯇꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯖꯥꯔꯥ ꯍꯥꯏꯕꯅꯁꯨ ꯃꯈꯣꯏꯅ ꯈꯔꯁꯨ ꯅꯝꯃꯦ ꯑꯗꯨꯗꯒꯤ ꯑꯄꯤꯕ ꯈꯔꯗꯤ ꯌꯥꯎꯔꯦ ꯑꯄꯤꯕꯗꯨꯒꯤ ꯌꯦꯡꯕ ꯌꯥꯗꯕꯅꯤꯅꯅꯦ ꯄꯤꯗꯕꯁꯤꯡꯗꯨꯒꯤ ꯑꯃꯨꯛ ꯂꯥꯛꯇꯦꯕ ꯑꯗꯨꯝ ꯄꯤꯗꯕ ꯌꯥꯎꯔꯛꯄꯗꯩꯅꯦ ꯇꯧꯔꯤꯁꯦ ꯄꯤꯗꯕ ꯌꯥꯎꯔꯛꯄꯗꯩꯅꯦ ꯇꯧꯔꯤꯔꯥꯁꯤꯡꯁꯦ PDSꯀꯤ ꯆꯦꯡ ꯀꯦꯔꯣꯁꯤꯟꯒꯨꯝꯕꯗꯤ ꯂꯧꯕ꯭ꯔꯣ ꯂꯧꯋꯦ ꯊꯥ ꯈꯨꯗꯤꯡ ꯐꯪꯕ꯭ꯔꯣ ꯐꯪꯉꯦ ꯀꯌꯥ ꯐꯪꯒꯦ ꯆꯦꯡꯗꯣ ꯁꯦꯔ 18ꯔ ꯀꯩꯅꯣ ꯐꯪꯉꯤ ꯀꯦꯔꯣꯁꯤꯟ ꯁꯦꯔ 3 ꯐꯪꯉꯤ ꯑꯗꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯐꯪꯕ꯭ꯔꯣ ꯐꯪꯉꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯐꯪꯉꯦ ꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯟꯂꯥꯏꯛ ꯑꯗꯔ ꯂꯣꯀꯦꯂꯤꯇꯤꯁ ꯑꯦꯟ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯦꯡꯁꯤ ꯀꯤꯂꯣ 12 ꯃꯨꯛ ꯄꯤꯔꯤ ꯃꯁꯤ ꯈꯖꯤꯛꯇꯪꯗꯤ ꯌꯥꯝꯃꯤ ꯑꯇꯣꯞꯄꯒ ꯀꯝꯄꯦꯔꯦꯇꯤꯚꯂꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ 35 ꯄꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ 35 ꯄꯤꯕ ꯂꯩꯀꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯤꯗꯥꯛ ꯇꯧꯒꯦꯅ ꯊꯤꯕꯗ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯦꯄ꯭ꯔꯥ ꯃꯦꯟꯖꯣꯔ ꯃꯃꯥ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤꯁꯤꯁꯨ ꯑꯁ꯭ꯋꯥꯏꯗ ꯃꯆꯤ ꯑꯃ ꯐꯕꯩ ꯋꯥꯅꯤ ꯁ꯭ꯋꯥꯏ ꯑꯣꯏꯔꯗꯤ ꯌꯥꯗ꯭ꯔꯦ ꯏꯃꯥ ꯀꯥꯏ ꯆꯠꯄꯤꯗꯣꯏꯅꯣ ꯑꯋꯥꯡ ꯂꯝꯄꯥꯛ ꯆꯠꯀꯦ ꯇꯧꯕ ꯑꯩꯈꯣꯏ ꯅꯦꯄ꯭ꯔꯥ ꯃꯦꯟꯖꯣꯔ ꯃꯃꯥ ꯂꯩꯀꯥꯏꯁꯦ ꯀꯔꯝ ꯄꯥꯝꯕꯤꯔꯤꯒꯦ ꯂꯝꯕꯤ ꯊꯣꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯂꯝꯕꯤ ꯖꯥꯇ꯭ꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯇꯩ PDSꯀꯤ ꯆꯦꯡ ꯆꯤꯅꯤꯗ ꯂꯧꯕꯤꯕ꯭ꯔꯣ ꯂꯧꯏ ꯐꯪꯉꯤ ꯌꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯊꯥ ꯈꯨꯗꯤꯡ ꯐꯪꯕ꯭ꯔꯣ ꯊꯥ ꯈꯨꯗꯤꯡ ꯐꯪ ꯏꯃꯥ ꯍꯣꯏꯅ ꯌꯦꯜꯂꯤꯔꯣ ꯑꯣ ꯊꯥ ꯈꯨꯗꯤꯡ ꯌꯦꯜꯂꯦꯕ ꯆꯦꯡ ꯀꯤꯂꯣꯁꯦ 35 ꯄꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯣꯂꯨꯝꯗ ꯈꯛꯇꯪ ꯄꯤ ꯍꯥꯏꯅꯦ ꯈꯪ ꯅꯍꯥꯔꯣꯟꯅ ꯀꯛꯑꯦ ꯈꯪꯗꯦꯅꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ IMCꯅ ꯊꯥꯔꯛꯄ ꯑꯃꯣꯠ ꯑꯀꯥꯏ ꯄꯤꯛꯑꯞ ꯇꯧꯕꯒꯤ ꯒꯥꯔꯤꯗꯣ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯇꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯂꯥꯛꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯊꯣꯡꯅ ꯁꯦꯜ ꯊꯤꯅꯗꯕꯁꯨ ꯌꯥꯝ ꯌꯥꯎꯔꯦ ꯃꯗꯨꯗꯒꯤꯁꯨ ꯑꯅꯝꯕꯅꯤ ꯍꯥꯏꯁꯦ ꯀꯌꯥꯝ ꯆꯨꯝꯒꯦ ꯁꯤ ꯃꯣꯏꯁꯨ ꯈꯔ ꯆꯥꯡ ꯅꯥꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯌꯥꯝꯁꯨ ꯈꯔ ꯊꯤꯅꯤꯡꯗꯕꯁꯨ ꯈꯔ ꯌꯥꯎ ꯇꯥꯔꯦ ꯌꯥꯎꯔꯦ ꯁꯤꯗ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯑꯝꯇ ꯌꯥꯎꯗꯕ ꯑꯐꯕ ꯑꯃ ꯌꯥꯎꯗꯕ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕ ꯑꯅꯤꯃꯛ ꯐꯠꯇꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯂꯥꯛꯏꯁꯦ ꯗꯤꯀꯥ ꯇꯧꯕ ꯃꯇꯝꯗꯅꯦ ꯂꯩꯕꯥꯛꯁꯦ ꯀꯣꯜꯂꯤꯁꯦ ꯈꯔ ꯍꯥꯞꯄꯤꯔꯝꯃꯨ ꯍꯥꯏꯌꯦꯕ ꯑꯗꯣ ꯍꯥꯞꯀꯅꯤ ꯍꯥꯏꯔꯒꯅꯦ ꯍꯧꯖꯤꯛ ꯃꯣꯏꯅ ꯍꯥꯞꯄꯝꯗꯗꯅ ꯅꯠꯇ꯭ꯔꯣ ꯁꯤ ꯀꯨꯊꯔꯤꯁꯦ ꯑꯗꯨꯅ ꯁꯤꯗ ꯁꯤꯒꯤ ꯂꯝꯕꯦꯟꯁꯤꯗ ꯗꯤꯀꯥ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯅ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯅꯂꯥꯁꯦ ꯃꯁꯤ ꯆꯦꯟꯕ ꯉꯝꯃꯤꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯦꯜꯂꯤ ꯉꯔꯥꯡ ꯅꯣꯡ ꯀꯟꯅ ꯆꯨꯈꯤꯕꯗꯣ ꯋꯥꯔꯤ ꯅꯣꯡ ꯆꯨꯗ꯭ꯔꯒꯗꯤ ꯁꯨꯛꯆꯦꯟ ꯆꯦꯟꯗꯦ ꯀꯌꯥ ꯑꯗꯣ ꯍꯟꯗꯛꯁꯦ ꯌꯥꯝꯅ ꯁꯦꯡꯉꯝꯃꯦꯕ ꯁꯦꯡꯕꯕꯨꯗꯤ ꯈꯔ ꯐꯕ ꯋꯥꯅꯤ ꯁꯦꯡꯕꯗꯒꯤ ꯉꯔꯥꯡ ꯅꯣꯡ ꯈꯔ ꯆꯨꯈꯤꯕꯗꯣ ꯑꯗꯨꯗ ꯆꯦꯟꯕ ꯉꯝꯈꯤꯕ꯭ꯔꯥ ꯄꯥꯊꯣꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯤꯁꯤꯕꯣ ꯆꯦꯟꯕ ꯉꯝꯃꯤ ꯉꯝꯃꯦꯕ ꯑꯗꯣ ꯏꯁꯤꯡ ꯊꯨꯝꯃꯤꯁꯤꯅ ꯀꯥꯏꯗꯤ ꯊꯨꯝꯃꯤꯖꯥꯅꯣ ꯏꯁꯤꯡ ꯊꯨꯝꯅ ꯂꯩꯔꯦꯗꯅ ꯂꯝꯕꯦꯟꯁꯦ ꯑꯗꯨ ꯏꯁꯤꯡꯒꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦꯗꯅ ꯑꯗꯨꯅ ꯊꯨꯝꯃꯤꯕ ꯂꯝꯕꯤꯁꯦ ꯀꯨꯠꯄꯅꯤꯅ ꯅꯥꯂꯥꯗꯒꯤ ꯏꯁꯤꯡ ꯆꯦꯟꯊꯣꯔꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯏꯁꯤꯡ ꯃꯌꯥꯝꯁꯦ ꯆꯦꯟꯊꯣꯛꯐꯝ ꯂꯩꯇꯗꯅ ꯂꯝꯕꯤꯁꯤꯅ ꯈꯔ ꯀꯨꯠꯂꯕꯅꯤ ꯂꯝꯕꯤꯗ ꯑꯣꯏꯅ ꯂꯥꯛꯑꯒ ꯆꯦꯟꯁꯤꯜꯂꯒ ꯇꯨꯡꯉ ꯂꯩꯕꯅꯤ ꯃꯔꯝꯅ ꯍꯧꯖꯤꯛ 0 ꯃꯥꯏꯜꯗ ꯏꯝꯐꯥꯜꯁꯤꯗꯒꯤ 0 ꯃꯥꯏꯜꯗ ꯂꯩꯔꯤꯕ IMCꯅ ꯀꯣꯟꯕ ꯌꯥꯝꯅ ꯄ꯭ꯔꯣꯄꯔ ꯏꯝꯐꯥꯜꯁꯤꯗꯒꯤ ꯑꯦꯔꯤꯌꯥ ꯑꯃꯗ ꯍꯥꯏꯔꯤꯕ ꯂꯩꯔꯛꯀꯤ ꯂꯝꯕꯤꯁꯤꯡꯒꯤ ꯀꯟꯗꯤꯁꯟꯁꯦ ꯌꯦꯡꯕꯤꯌꯨ ꯃꯁꯤꯗ ꯀꯣꯝꯁꯦ ꯆꯥꯎꯅ ꯄꯣꯠ ꯍꯣꯜ ꯉꯥꯛꯇ ꯉꯥꯏꯔꯦ ꯂꯝꯕꯤ ꯋꯦꯔ ꯏꯁ ꯗ ꯔꯣꯗ ꯑꯣꯟꯂꯤ ꯄꯣꯠ ꯍꯣꯜ ꯉꯥꯛꯇ ꯂꯩꯔꯤꯁꯦ ꯅꯦꯄ꯭ꯔꯥ ꯃꯦꯟꯖꯣꯔ ꯃꯃꯥ ꯂꯩꯀꯥꯏꯒꯤ ꯑꯅꯗꯔ ꯃꯥꯏꯜ ꯁ꯭ꯇꯣꯟ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯃꯥꯏꯜ ꯁ꯭ꯇꯣꯟꯗ ꯀꯤꯂꯤꯡ ꯐꯤꯜ ꯂꯩꯔꯦ ꯀꯤꯂꯤꯡ ꯐꯤꯜꯗꯒꯤ ꯃꯈꯥꯔꯣꯝꯗ ꯆꯪꯉꯒ ꯄꯔꯥꯊꯥ ꯀꯣꯟꯅꯔꯗꯅ ꯑꯩꯈꯣꯏ ꯄꯔꯥꯊꯥ ꯌꯣꯟꯕꯗ ꯃꯅꯤꯄꯨꯔꯗ ꯁꯦꯒꯥ ꯀꯥꯏꯅ ꯐꯥꯎꯔꯤꯕ ꯍꯣꯇꯦꯜ ꯁꯤꯕꯣꯛꯀꯤ ꯂꯥꯛꯄ ꯂꯝꯕꯤꯁꯤ ꯌꯥꯝ ꯀꯟꯗꯤꯁꯟ ꯆꯥꯗ꯭ꯔꯦ ꯁꯣꯝꯗ ꯆꯪꯕꯁꯨ ꯌꯥꯗ꯭ꯔꯦ ꯁꯣꯝꯗ ꯆꯪꯕꯁꯨ ꯌꯥꯗ꯭ꯔꯦ ꯄꯥꯕꯨꯡ ꯑꯃ ꯂꯩꯖꯔꯤ ꯄꯥꯕꯨꯡꯗ ꯍꯪꯖꯒꯦ ꯂꯝꯕꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯒꯦ ꯂꯝꯕꯦꯜꯁꯤ
ꯄꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯣꯏ ꯀꯔꯤꯒꯤꯅꯣ ꯁꯨꯃꯥꯏꯅ ꯄꯦꯟꯗꯅ ꯈꯥꯡꯖꯜꯂꯒ ꯁꯨꯝ ꯂꯩꯔꯦ ꯈꯥꯡꯕꯁꯦ ꯑꯩꯈꯣꯏ ꯍꯥꯏꯐꯝ ꯂꯩꯇꯕꯒꯤ ꯇꯥꯏꯞꯇ ꯂꯩꯔꯦ ꯃꯔꯝꯗꯤ ꯖꯌꯦꯟꯇ ꯁꯥꯍꯦꯕꯅ ꯀꯥꯔꯤꯉꯩ ꯃꯇꯝꯗ ꯁꯤꯒꯤ ꯃꯅꯨꯡꯁꯤ ꯀꯣꯏꯂꯥꯁ ꯊꯥꯕꯤꯔꯝꯃꯤ ꯃꯗꯨꯗꯩ ꯉꯁꯤꯐꯥꯎ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ ꯁꯤꯀꯥꯟꯁꯦ ꯇꯣꯇꯤ ꯏꯁꯤꯡ ꯇꯥꯗ꯭ꯔꯕꯣ ꯇꯥꯔꯦ ꯏꯁꯤꯡ ꯍꯥꯟꯅ ꯍꯧꯖꯤꯛꯇꯤ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯔꯦ ꯑꯗꯨꯒ ꯑꯇꯩ ꯆꯦꯡ APLꯒꯤ ꯆꯦꯡ ꯉꯁꯤꯐꯥꯎ ꯐꯪꯗꯦ ꯑꯗꯨꯒ APLꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏ ꯆꯥꯛꯊꯣꯡꯁꯦ ꯀ꯭ꯋꯥꯇꯥꯗꯤ ꯊꯥ ꯈꯨꯗꯤꯡ ꯂꯧꯊꯣꯛꯏ ꯊꯥꯔꯛꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗꯒꯤꯗꯤ ꯑꯦꯗꯤꯁꯅꯦꯜ ꯐꯥꯎꯕ ꯂꯧꯏ ꯑꯦꯗꯤꯁꯅꯦल ꯀ꯭ꯋꯥꯇꯥ ꯐꯥꯎꯕ ꯐꯪꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯑꯝꯇ ꯋꯥꯁꯤꯟ ꯃꯔꯤꯟ ꯆꯦꯟꯂꯨ ꯋꯥꯁꯤꯟ ꯃꯔꯤꯟ ꯃꯣꯠꯊꯔꯛꯏꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯦ ꯃꯄꯪꯁꯦ ꯍꯦꯛꯇ ꯍꯥꯏꯖꯤꯟꯅ ꯊꯥꯗꯕꯗꯩꯅꯤ ꯍꯥꯏꯁꯦ ꯆꯨꯝꯖꯥꯠꯂꯥ ꯃꯄꯪꯗꯤ ꯁ꯭ꯋꯥꯏ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯃ ꯊꯥꯗꯕꯅꯤꯅ ꯆꯦꯟꯐꯝ ꯈꯪꯗ꯭ꯔꯕꯅꯤꯅ ꯏꯁꯤꯡꯗ ꯆꯦꯟꯖꯦꯅ ꯐꯨꯟꯖꯤꯜ ꯂꯩꯔꯦ ꯃꯁꯥ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯄꯥꯏꯁꯦꯜ ꯃꯔꯤꯜ ꯃꯣꯠꯁꯜꯂꯛꯄꯒꯤ ꯌꯥꯝ ꯆꯥꯎꯕ ꯃꯔꯝꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯂꯥꯛꯏꯕ ꯅꯥꯂꯥ ꯃꯌꯥꯝꯁꯤꯗꯒꯤ ꯃꯄꯪꯒꯤ ꯄꯣꯠ ꯃꯌꯥꯝ ꯌꯥꯎꯔꯛꯄꯗꯒꯤꯁꯨ ꯍꯥꯏ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯆꯨꯝꯃꯤ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛꯇꯤ ꯄꯣꯄꯨꯂꯦꯁꯟ ꯒ꯭ꯔꯣꯠꯁꯤ ꯌꯥꯝ ꯂꯥꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ PWDꯅ ꯍꯥꯏꯒꯗ꯭ꯔꯥ ꯁꯦꯝꯃꯤꯕ ꯗ꯭ꯔꯦꯟꯁꯤꯡꯁꯦ ꯃꯁꯤ ꯀꯦꯄꯥꯁꯤꯇꯤ ꯑꯣꯏꯗꯕ ꯄꯥꯏꯁꯦꯜꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯌꯦꯟꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯁꯦꯡꯕꯗꯤ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯂꯣꯏꯅꯃꯛꯁꯤ ꯊꯤꯡꯖꯤꯟꯅꯈꯤꯕ ꯈꯣꯠꯆꯟꯅꯈꯤꯕꯁꯤꯗ ꯃꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯃꯃꯥꯡꯉꯩꯗꯗꯤ ꯂꯨꯈꯥꯛ ꯀꯣꯡꯀꯥꯏꯅ ꯍꯥꯏꯗꯅ ꯇꯧꯗꯅ ꯈꯔ ꯃꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯧꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯗ꯭ꯔꯦꯟꯗ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯂꯒ ꯍꯩꯊꯕꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯑꯦ ꯁꯤꯗ ꯄꯥꯏꯕ ꯗ꯭ꯔꯦꯟꯁꯦ ꯐꯨꯠ 2.5 ꯐꯨꯠ 2ꯒꯨꯝꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯗꯨꯒ ꯆꯜꯂꯤꯕ ꯗ꯭ꯔꯦꯟꯁꯤꯡꯁꯤꯁꯨ ꯊꯤꯀꯥꯗꯥꯔꯗ ꯑꯣꯏꯅ ꯄꯤꯕ ꯑꯗꯨꯒ ꯒꯣꯔꯃꯦꯟꯁꯤꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯀꯟꯇꯨꯔ ꯄ꯭ꯂꯥꯟ ꯑꯃꯒꯤ ꯃꯈꯥꯗ ꯂꯝꯕꯤꯁꯤ ꯀꯩꯅꯣ ꯗ꯭ꯔꯦꯟꯁꯤ ꯃꯁꯤ ꯁꯦꯝꯒꯗꯕꯅꯤ ꯑꯗꯨꯒ ꯇꯥꯒꯗꯧꯔꯤꯕ ꯑꯗꯨꯒ ꯗ꯭ꯔꯦꯟ ꯆꯦꯜꯂꯤꯕꯁꯤꯒ RLꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯆꯦꯛ ꯇꯧꯕꯤꯒꯗꯕꯅꯤ ꯃꯌꯥꯝ ꯊꯥꯗꯔꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝꯁꯦ ꯑꯩꯈꯣꯏ IMCꯒꯤ ꯄꯤꯛꯑꯞ ꯁꯔꯚꯤꯁ ꯂꯥꯛꯄꯗꯣ ꯃꯗꯨ ꯂꯥꯛꯇꯕꯒꯤꯅꯦꯁꯨ ꯇꯥꯛꯄꯤꯔꯦ ꯃꯁꯤ ꯂꯥꯛꯇ꯭ꯔꯤꯁꯤꯁꯨꯅꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯊꯣꯛꯄ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯐꯤꯗꯣ ꯄꯩꯁꯥꯗꯣ ꯁꯦꯜꯗꯣ ꯃꯗꯨ ꯄꯤꯗꯕꯒꯤꯅꯦꯁꯨ ꯍꯥꯏꯔꯤ ꯑꯗꯩ ꯈꯔ ꯑꯃꯅ ꯃꯣꯏꯅ ꯂꯥꯛꯇꯕꯒꯤ ꯄꯤꯗꯕꯅꯦꯁꯨ ꯍꯥꯏꯔꯤ ꯀꯅꯥꯅ ꯆꯨꯝꯃꯤꯒꯤꯁꯤ ꯃꯁꯤ ꯑꯅꯤꯃꯛ ꯆꯨꯝꯃꯤ ꯑꯅꯤꯃꯛ ꯆꯨꯝꯃꯤ ꯊꯕꯛ ꯇꯧꯕꯗ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯃꯥꯜꯂꯝꯕ ꯀꯣꯟꯊꯪꯗꯗꯤ ꯁꯨꯝ ꯇꯧꯔꯛꯇꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤꯁꯨ ꯍꯥꯟꯅ ꯄꯤꯅꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯌꯥꯝꯅ ꯏꯟꯀꯔꯦꯖ ꯇꯧꯕꯗꯧꯅ ꯀꯣ ꯇꯧꯕ ꯑꯗꯨꯒ ꯃꯃꯩ ꯊꯪꯗꯗꯤ ꯄ꯭ꯔꯖꯥꯁꯨ ꯑꯗꯨꯝ ꯄꯤꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯕ ꯑꯗꯣ ꯃꯁꯤ ꯂꯣꯏ ꯇꯧꯊꯣꯛꯄꯤꯔꯒ ꯁꯔꯀꯥꯔꯅ ꯃꯐꯝ ꯆꯥꯕꯗ ꯈꯖꯤꯛꯇꯪ ꯌꯥꯝꯅ ꯂꯣꯡ ꯇꯥꯔꯝ ꯄ꯭ꯂꯥꯟ ꯑꯃꯒꯤ ꯋꯥꯈꯜꯗ ꯃꯁꯤ ꯇꯧꯔꯒꯗꯤ ꯌꯥꯅꯤꯀꯣ ꯍꯥꯏꯕꯁꯤ ꯇꯧꯕꯤꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯔꯤꯁꯦ ꯂꯝꯕꯤ ꯂꯝꯗꯥꯡ ꯅꯨꯡꯉꯥꯏꯇꯦ ꯈꯣꯡꯕꯥꯜ ꯂꯨꯄꯥ ꯈꯔ ꯇꯧꯏ ꯅꯥꯂꯥ ꯂꯩꯇꯦ ꯏꯁꯤꯡ ꯊꯨꯝꯃꯤ ꯁꯤ ꯃꯉꯥꯏꯅꯦ ꯗꯨꯀꯥꯟ ꯏꯁꯤꯡ ꯑꯗꯨꯝ ꯊꯨꯝꯕ ꯉꯔꯥꯡ ꯇꯥꯕꯗꯣ ꯑꯗꯨꯝ ꯊꯨꯝꯃꯤ ꯉꯁꯤ ꯈꯔ ꯐꯩ ꯉꯁꯤ ꯈꯔ ꯆꯨꯗꯕꯒꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯄꯤꯛꯑꯗ ꯊꯜꯂꯤ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯑꯗꯨ ꯃꯁꯤꯗꯪꯗꯤ ꯌꯦꯡꯕꯤꯕ ꯐꯩ ꯑꯩꯈꯣꯏꯅ ꯆꯥꯗꯦ ꯂꯩꯇꯦ ꯏꯃꯨꯡꯒꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯁ꯭ꯋꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯨ ꯄꯩꯔ ꯂꯩꯕ ꯌꯥꯝ ꯊꯦꯡꯅꯔꯦ ꯃꯣꯏ IMCꯒꯤ ꯂꯧꯈꯠꯄ ꯂꯥꯛꯄꯗ ꯂꯥꯛꯇ꯭ꯔꯕ꯭ꯔꯣ ꯂꯥꯛꯑꯁꯨ ꯃꯣꯏꯗꯤꯅꯦ ꯊꯥ ꯑꯃꯒꯤ ꯍꯦꯛ ꯐꯥꯔꯛꯄꯗ ꯄꯩꯁꯥ ꯂꯥꯛꯏ ꯑꯗꯨꯒ ꯂꯥꯛꯅꯤꯡꯉ ꯂꯥꯛꯅꯤꯡꯗ ꯇꯣꯛꯏ ꯈꯣꯡꯒꯠꯄꯁꯤꯅ ꯂꯥꯛꯅꯤꯡꯉ ꯂꯥꯛꯅꯤꯡꯗ ꯇꯣꯛꯏ ꯑꯗꯨꯒ ꯁꯦꯜ ꯂꯧꯈꯠꯄꯁꯤꯅ ꯑꯗꯨꯝ ꯈꯪꯗꯦ ꯀꯅꯥ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯕꯣꯏ ꯑꯃꯒ ꯇꯧꯔꯒ ꯂꯥꯛꯏ ꯑꯃꯒ ꯂꯣꯟꯅꯕꯗ ꯁꯣꯔ ꯍꯣꯟꯐꯝꯐꯥꯎ ꯂꯩꯇꯅ ꯏꯁꯤꯡꯐꯥꯎ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯒ ꯃꯥꯏ ꯑꯃꯣꯠꯄꯗꯣ ꯀꯥꯏ ꯊꯝꯗꯣꯔꯤꯒꯦꯕ ꯑꯩꯈꯣꯏ ꯂꯨꯄꯥ 100ꯗꯣ ꯇꯤꯡꯕ ꯇꯥꯕꯅꯦꯕ ꯑꯗꯣ ꯃꯣꯏꯗꯤ ꯑꯝꯇ ꯂꯧꯈꯠꯄ ꯂꯥꯛꯄꯤꯗꯦꯕ ꯂꯩꯀꯥꯏꯁꯤ ꯏꯁꯤꯡꯒ ꯃꯩꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯅ ꯇꯥꯖꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯔꯕꯖꯥꯠꯂ ꯀꯅꯥꯅ ꯑꯩꯈꯣꯏ ꯁꯣꯝꯗꯤ ꯏꯁꯤꯡꯁꯨ ꯑꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯂꯩꯕ ꯉꯥꯛꯇꯅꯤ ꯇꯣ ꯑꯁꯤꯒꯤꯅꯦ ꯎꯀꯨꯁꯦ ꯑꯁꯤꯗꯒꯤ ꯁꯤꯐꯥꯎꯁꯦ ꯁꯤꯅ ꯑꯁꯤꯐꯥꯎꯁꯦ ꯏꯁꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯂꯩꯔꯤꯕꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯃꯤꯅ ꯏꯁꯤꯡ ꯊꯛꯀꯦ ꯄꯤꯊꯛꯅꯤꯡꯗꯦ ꯇꯣꯇꯤ ꯄꯥꯏꯞꯂꯥꯏꯟ ꯂꯩꯇꯕꯩꯔꯣ ꯀꯩꯒꯤꯅꯣ ꯄꯥꯏꯞꯁꯦ ꯐꯨꯝꯃꯤ ꯏꯁꯤꯡ ꯂꯥꯛꯇꯦ ꯈꯪꯗꯦ ꯃꯩꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯃꯩꯗꯤꯈꯔ ꯅꯨꯡꯉꯥꯏꯌꯦꯕ ꯃꯁꯤ PDSꯀꯤ ꯆꯦꯡ ꯆꯤꯅꯤꯒꯗꯤ ꯁ꯭ꯋꯥꯏꯗ ꯐꯖꯅ ꯑꯗꯨꯝ ꯌꯦꯟꯊꯣꯛꯄꯤꯕꯖꯥꯠꯂ ꯌꯦꯜꯂꯤ ꯑꯗꯨꯗꯤ ꯐꯪꯗꯕ ꯏꯃꯨꯡꯁꯦ ꯃꯣꯏꯅ ꯁꯨꯛꯐꯪ ꯐꯪꯖꯍꯧꯗꯕ ꯏꯃꯨꯡ ꯂꯩꯔꯤꯕꯁꯤꯡꯁꯤꯁꯨ ꯈꯔ ꯄꯤꯅꯤ ꯍꯥꯏ ꯄꯤꯗꯦ ꯑꯗꯨꯃꯗꯤ BPLꯒ AAY ꯈꯇꯪꯒꯤ ꯄꯤ APL ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕꯁꯨ ꯅꯠꯇꯕꯗꯣ ꯃꯣꯏꯗꯗꯤ ꯄꯤꯗꯦ ꯍꯥꯏꯅꯤ ꯄꯤꯗꯦ ꯑꯗꯨꯗꯤ ꯍꯩꯖ ꯁꯤꯡꯖꯕ ꯀꯥꯡꯕꯨꯅ ꯄꯤꯔꯝꯒꯗ꯭ꯔꯥ ꯑꯗꯨ ꯄꯤꯗꯦ ꯃꯣꯏ ꯈꯔ ꯈꯛꯇꯅꯤ ꯇꯧꯔꯤꯁꯦ ꯍꯩꯖ ꯁꯤꯡꯖꯕ ꯈꯔꯅ ꯂꯧꯔꯝꯒꯗ꯭ꯔꯥ ꯐꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ APLꯒꯤ ꯑꯣꯏꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯄꯤꯕꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯣꯠꯁꯨ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯈꯨꯔꯦ ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯟꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯃꯨꯛꯀ ꯃꯥꯒꯤ ꯂꯝꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯗꯣꯔꯛꯑꯒ ꯑꯃꯨꯛ ꯈꯣꯡꯈ꯭ꯔꯕ ꯀꯩꯅꯣꯗꯣ ꯃꯁꯥꯅ ꯗ꯭ꯔꯦꯟꯁꯤ ꯆꯟꯁꯤꯟꯖꯔꯒ ꯑꯥꯎꯠꯂꯦꯠ ꯑꯣꯏꯒꯗꯧꯕ ꯃꯐꯝꯗꯨꯗ ꯆꯥꯎꯔꯕ ꯚꯣꯂꯨꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯁꯤ ꯆꯦꯟꯊꯣꯛꯐꯝꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯇꯨꯡꯁꯟꯐꯝꯒꯤ ꯑꯦꯔꯤꯌꯥ ꯑꯣꯏꯕꯅꯤꯅ ꯂꯝꯕꯤ ꯊꯣꯡꯁꯦ ꯁꯨꯝ ꯌꯦꯡꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯋꯥꯏꯁꯦꯜ ꯃꯔꯤꯜꯗ ꯃꯣꯠꯁꯜꯂꯛꯏꯁꯦ ꯑꯃꯣꯠꯄ ꯃꯄꯪꯒꯤ ꯄꯣꯠ ꯃꯌꯥꯝ ꯄꯩꯔ ꯂꯩꯍꯧꯋꯦꯕ ꯇꯥꯎꯔꯒ ꯁꯣꯝꯗꯒꯤ ꯊꯥꯗꯔꯤꯕ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯁꯤꯅ
थौदा बाबो लेकाय क्वाइते मयाम से पैरे लेबने है मसी क्याम चुम ꯃꯁꯤ ꯇꯁꯦꯡꯕꯁꯤ ꯆꯨꯝꯐꯝꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯑꯩꯈꯣꯏ ꯂꯥꯜꯂꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯗꯦ ꯑꯗꯨꯋꯥꯏ ꯑꯦꯔꯤꯌꯥꯒꯤ ꯑꯦꯗꯖꯣꯏꯅꯤꯡ ꯈꯣꯡꯕꯥꯟꯗꯨꯒꯤ ꯑꯦꯗꯖꯣꯏꯅꯤꯡ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯅ ꯇꯣꯛ 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 ꯊꯥꯗꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯟꯐꯝ ꯑꯣꯏꯔꯗꯤ ꯌꯥꯝꯈꯠꯂꯛꯑꯦ ꯃꯗꯨꯗꯒꯤ ꯈꯔ ꯍꯥꯏꯊꯔꯒ ꯋꯥꯏꯁꯦꯜ ꯃꯔꯤꯟꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯊꯔꯒ ꯑꯃꯨꯛ ꯆꯦꯟꯗꯕ ꯃꯐꯝ ꯂꯩꯌꯦꯕ ꯆꯦꯟꯗ꯭ꯔꯤꯕ ꯃꯐꯝꯁꯦ ꯑꯈꯨꯕ ꯑꯗꯒꯤ ꯗ꯭ꯔꯦꯟꯁꯤ ꯋꯥꯡꯈꯠꯂꯒ ꯂꯩꯕ ꯀꯩꯅꯣꯁꯦ ꯂꯩꯃꯥꯏꯁꯦ ꯑꯗꯨꯅ ꯆꯦꯟꯊꯕ ꯉꯝꯗꯕꯅꯤꯅ ꯂꯣꯛꯀꯤꯡ ꯑꯦꯔꯤꯌꯥꯁꯦ ꯀꯩꯅꯣ ꯑꯦꯔꯤꯌꯥꯁꯦ ꯇꯨꯡꯁꯟꯐꯝ ꯑꯦꯔꯤꯌꯥꯁꯦ ꯀꯗꯥꯏꯗ ꯑꯣꯏꯒꯦ ꯍꯥꯏ ꯃꯣꯏ ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯦ ꯃꯗꯨꯅ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏ ꯃꯃꯥꯡꯂꯣꯝꯗꯒꯤ ꯇꯥꯗꯔꯛꯄꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯅꯤ ꯅꯣꯏꯁꯤꯗ ꯇꯨꯡꯕꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯏꯁꯤꯡ ꯆꯦꯟꯗ꯭ꯔꯦ ꯍꯥꯏꯅꯦꯕ ꯃꯁꯤꯃꯛꯅꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯃꯗꯨꯅ ꯃꯣꯏꯗꯁꯨ ꯑꯩꯈꯣꯏ ꯕ꯭ꯂꯦꯝ ꯇꯧꯅꯤꯡꯉꯥꯏ ꯊꯣꯛꯇꯦ सगोलमन कोंजंग हजारी अमदी खरकुम लखे अनिगी मरक्ता लोना बदलैबा इरम नालानी हर इरम नाला सिदगी वासेल मरिल द तागदोरिबनी अदुबु वासेल मरिल द चत्रिंगाई मरक सिदा स्वाइते लेरिबि जंक्शन सिदा कोई वाटर सप्लाई की पाइपलाइन अम लेरे अदु पाइपलाइन सिदा इसा इसा की पर्सनल कनेक्शन हाइदुनी कनेक्शन ओइना इसिंग से पाइप मखुन मचा 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 मयाम हुलगा इसा इसा की कनेक्शन मयाम लेरे अदुबु मसिदा लेरिबा अमोर के मयाम सिना पाइप मनुंग सिदा इसा की कनेक्शन सिदा सु संगम बयाबगी मोंग दमुग लेरि अदुगा अचौबो पाइपलाइन सिदा सदम संगम बयाबगी मोंग लेरि इसिंग सिन मसिना पोलिट अदि मोलहन गदोरि बनी मोलहन मतना तना खोगी पीएचडी डिपार्टमेंट ना इसा इसा ना तुलु तोरगा सिंगबा यारो है बफम लेबनी अदु सिदा लेरिबा कनेक्शन मयाम से तुलु तोबगी तुलु सिंगजनबगी मोंग दनि लेरिसि मसी पीएचडी डिपार्टमेंट यंगजनगदरा कना यंगजनगदरा हाबगी वफम मदि दमक लेरि बबु अखोय लेमसम लेकाय की एरिया सिदि कम पानबि कमाय तौरिगे अखोय हाजि बाइबु अखोय दि लंबी असि अदुके मथिक जुगो चाद्रे अदुगा सिगी लंबी सि हेक होरे नोंग खितंग तावादा इसिंग अदुम थमनी अदुगी अखोय एमएलए ने सेमनी हारे इसे फन कुइरे अदु मासिसु अखोय न सम खंजबदा मागी थबक तौरक मतमदि मी ता तानदन हेद तवय हाव थबक दि अदुम तवय मा तवदि हाबदि यारो अदुगा थबक दि तौरगा अखोय ना हाइन अखोय मयाम खनरगा तानबिरगा तोमिनसी हाइजबे वादने आईएमसी की अमर काजी सिदबदी युम के अमर काजी से थंबिरे तो लखोट पबुला आइबो आईएमसी की साइड तगी अस लखोट पे सुला लागतबगुमनि दा थांग दा अमुतनि दा हप्ता आमदा एटलीस्ट आमद्र दा अमुतंग लाकपिरति मफमसिंग दि चयोला मदा अमुति दुम चलेबा मयामना सेल पीबजे थागे मसी पीबो वालकपदगी आईएमसी ना लखोट पलाकपसी मसी मसिंग यामक्तबनि हाबे वफम जुला आई मसी क्याम सुंगी पीदब यावबसी मोइना पीद्रदि मोइ मसा खंगतोगा मोइ अदु मेन पावर सिनरगा कनो तो भी आएगन नत्रगा आईएमसी नु कोंदोक पतोइना लांगमनबदगी मयाम से सावदन पिनरक्तबनि हाइबजे ले अदुसु ओइ है इरम नाराज मन वाइतरे कोई गार्बेज में लखोट पसी चांग नाइन लाक्तरे अतोपति लेके आइसिगी ओना करी करी दि खितांग नुंगाइ बोलिंग अतोप नुंगाइ निंगाइ अमते यावदे इसिंग जु लेति यादे अदे इसिंग लेकाइ इसिंग तादब्रा हाइसिबो तादे दि नुइ मरिनि मनुंग दा मु तारमी अदु अमु हंदक पाबि यादे तांग होम दै सुगा तादे अदे मई फंगे वायर तिंगजलगा थममे नेके वायर से प्रीपेड पी हाबदा इन पालहंदी सेलदुम थिजगे मैक सेंग प्रीपेड की कनेक्शन तो पीबी हाबनी वायर दे तिंगे अदु कनेक्शन से पीद्री हाबगी वाफम नि लाइसे अदना हानगी नेकेड वायर से दगी प्रीपेड कनेक्शन लौबी हाबनी मदु मरम चादबा मखल की कनेक्शन ओइगदौनिना लेकाई मियामना नेकेड वायर दगी प्रीपेड लौबुदुमदी यानिंगद्री प्रीपेड की वायर से दगी प्रीपेड लौजगे हाबनी मरम चाना मैक सेंग पीबी हाबो खलो लेकाई की वाकत तब भाई कैसा पल्ले में जो लेकाई से स्वाइ सिददी इरम नाला से खरा हेन पिक्शन बु उरे असोन सगोमन साइतन खितंग फुट अहुम हुम चाव अदु बोक्ता पिक मंदन इसिंग जेंग गमद्रे मैम कंप्लेन तौरी स्वाइ सिददी फुरखाय मुक्तंग नि पिसे अदु लुजु इरु लुबो मांद्रे मसे नोंग चुराति कमाय तौरी मसी फुरखाय मुक पिकबसी फुनबसी यावसिनी औ होजिसे अदु इरम नाला से आया मन लोय फुल्ले से चेमम लेतना अखोय स्वाइ इसिंग अदुम थुम्बे नोंग हे चुबगा तोति ममक्ता अदुम ताई तोति स्वाइ मार्क स्वाइ सि तारेबा तारी अदु ताबसी होजिसु अदुम चिंगमे मखोन ताइसिनी तुलु लेतब जगा ददि तुए तुलु न चिंगद्रगदि इसिंग से मरिगम उंगम पोते अदु पीएचडी डिपार्टमेंट दि तुलु न चिंगबा यारोय गाना सर्कुलर थोखेब लेरे थोख्रिदुग मतुंग द मखा तावा करी फॉलो अप एक्शन तौरिगे हाइदुदि होजि फोगी ओनदि ममी तात्री होजिसु दमक तुलु चिंगनरि अदु लेकाय सिगो ना लंबी सिदि क्याम कुरगे सेमन लेरे असु सगुमन की कैसांपाट एरिया थांनाबजे एडजॉइनिंग एरिया सिंग सुम यंग जब लंबी से लोइनमक एवरेज ता 60-70% कायरगा नुआइतना लेबसे लोइ थेंना जर अस तौ बाइबु लंबी सि यंगिउदना इसिंग एक नोंग चुबगा इदा थुममने सिगी जगा से अदु मसे अखोय कैनो द खर कुटना लेबि जगा जदि
ꯅꯨꯡꯇꯤꯖꯩ ꯏꯃꯨꯡꯗ ꯏꯁꯤꯡ ꯆꯪꯗꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯐꯨꯠ ꯑꯍꯨꯝ ꯑꯍꯨꯝ ꯋꯥꯡꯈꯠꯂꯛꯏꯅꯀꯣ ꯌꯨꯝꯐꯝꯗꯤ ꯄꯨꯊꯍꯧꯔꯦꯕ ꯌꯨꯝꯐꯝꯁꯤ ꯄꯨꯊꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯗ꯭ꯔꯦꯟ ꯁꯥꯏꯠ ꯇꯧꯗꯕ ꯂꯣꯏꯅꯃꯛꯁꯤꯅ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯣꯏ ꯍꯥꯏꯔꯤꯕ ꯂꯣꯏꯅꯃꯛꯅꯁꯨ ꯃꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯤ ꯌꯨꯝꯐꯝꯁꯤꯁꯤ ꯄꯨꯊꯍꯧꯔꯦ ꯑꯩꯒꯤ ꯖꯒꯥ ꯈꯛ ꯇꯣꯡꯅꯕ ꯁꯤꯜꯂꯦ ꯑꯗꯨꯅꯗꯤ ꯃꯥꯏ ꯄꯥꯛꯄꯁꯤ ꯊꯣꯏꯗꯣꯛꯄ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏ PDSꯀꯤ ꯆꯦꯡ ꯀꯦꯔꯣꯁꯤꯟꯒꯨꯝꯕꯗꯤ ꯆꯥꯡ ꯅꯥꯏꯅ ꯌꯦꯟꯕꯤꯕ꯭ꯔꯥ ꯂꯩꯀꯥꯏ ꯁꯤꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯌꯦꯜꯂꯦ ꯐꯖꯅ ꯐꯪꯉꯦ ꯑꯗꯨꯒꯤꯗꯤ ꯐꯪꯉꯦꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯌꯦꯜꯂꯤ ꯑꯗꯨꯒꯤꯗꯤ ꯆꯦꯡꯁꯤꯅꯤ ꯐꯖꯅ ꯑꯗꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯌꯦꯜꯂꯦ इम्फाल तिदिम रोडतगी कैसामपाट लेमजम लेकायदगी चंगा लंबीसी मथंग मथंग सुम चंगपदा सुई सगोलबन मैसनाम नोंथोम लेकायगी लेरग योक्सले स्वाइसिदति लंबीसी काहेन अमुक फजलक्तरे अदुगा हारिब लंबीसी कोई कैसामपाट लेमजम लेकायदगी चंगा मरुइना फत्रिसी कोई नेप्रा मेंजोर मामा लेकायगी सरुक्ता लेरिबा कोई लंपाक किलिंग फिल हारिबा लंपाक स्वाइ फोक्सनि लंबीसी याम फतना पोटहोल चाउना चाउना समायना लेरिसी मरम लंबीसी कोई किलिंग फिल गी तायत मसी किलिंग रोड अमगी मोंग लेरे लंबीसी मी हाथ पे याबगी मोंग धारी मसीद गाड़ी थोंग मतमदा एक्सीडेंट थोंगनबगी गाड़ी सोकनबगी याम चौबा मोंग मोरे मसी किलिंग फिल मयादा चेनबा लंबीनी मसी किलिंग रोड आइना खंगरबसु दुम यारनी सिदा तारिबी इसिंग सी कोई तोतीगी इसिंग नते मसीगी इसिंग सी ngarang nong ngahak chukibuduna mar moiduna yumda hadi sumang da maroi ising se thumjem madagi hairiba sumang gi ising se chingthongnobgi damakta tulu palaga ising se chingthoibani laisangi mang do ising se loina thumjalaga leirabani laisang yauna sumang jima loi thumma leiramne du mandop se madi kalhore se minute manga khaktung leptana nongge su matamda ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯑꯀꯣꯏꯕ ꯑꯇꯩ ꯁꯨꯃꯥꯡ ꯃꯁꯤ ꯏꯁꯤꯡꯁꯤꯅ ꯁꯨꯝ ꯄꯤꯛ ꯊꯜꯂꯦ ꯃꯔꯨꯑꯣꯏꯅ ꯏꯔꯝ ꯅꯂꯥꯗꯤ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯁꯨꯝ ꯆꯦꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯤ ꯃꯁꯤꯅ ꯑꯩꯈꯣꯏꯁꯤꯅ ꯑꯩꯈꯣꯏ ꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯥꯠ ꯍꯥꯏꯕꯗꯣ ꯄꯥꯠꯀꯤ ꯐꯤꯕꯝꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯪꯈꯣꯜ ꯀꯝꯄꯥꯎꯟꯁꯤ ꯈꯔ ꯀꯨꯠꯄ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯃꯛꯇꯗ ꯅꯣꯡ ꯈꯤꯇꯪ ꯆꯨꯕꯗ ꯍꯧꯖꯤꯛ ꯈꯣꯡꯒ꯭ꯔꯥꯎꯁꯤ ꯃꯥꯏ ꯇꯥꯈꯠꯂꯒ ꯊꯣꯛꯇ꯭ꯔꯒꯗꯤ ꯊꯣꯛꯐꯝ ꯂꯩꯇ꯭ꯔꯦ ꯑꯉꯥꯡꯁꯤ ꯁꯥꯏꯀꯜ ꯊꯧꯔꯛꯄꯗ ꯑꯁꯤꯗ ꯏꯁꯤꯡꯗ ꯅꯝꯁꯤꯜꯂꯤ ꯏꯕꯨꯡꯉꯣ ꯑꯗꯨꯝ ꯊꯨꯝꯒꯅꯤ ꯁꯤꯗꯤ ꯀꯩꯅꯣꯗ ꯂꯝꯕꯤꯅ ꯈꯔ ꯋꯥꯡꯈꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯤꯅ ꯀꯨꯠꯍꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯅꯝꯍꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯡ ꯇꯥꯕ ꯌꯥꯗꯦ ꯑꯗꯨꯝ ꯏꯁꯤꯡ ꯏꯆꯥꯎꯁꯦ ꯑꯗꯨꯝ ꯊꯣꯛꯑꯦ सगोलबन मैसनाम नोंथोम लेकाय खरकुम लेकाय नेप्रा मेंजोमा लेकाय कोंजंग हजारे अमदी कैसामपाट लेमजम लेकाय मियामना थेंगनरि खुदों जादबसी ख्वाइदगी मरु ओरिबसी इरम नालासिनी इरम नालासिगी साइज से पिकपना मरम मोइदुना इसिंग सि चेनबंग amdabadagi नोंजु पंथागी मतमदा मरु ओइना इसिंग सि लंबीदे चेंथोरकपा नत्रगा इमुंगदा युमदा करिदा चेंसन बि खुदों जादबसे मायुंगनरि अदुगा हाइरिबा लेकाय सिंग असिदा कोइना कोइजना चलबो मतमदा लेकायगी लंबी सिंग से लेरक सिंग से अमता फमदा याहौदरे कायरगा पोटहोल ngatung yaure soy dik pothol se kharabu pi adu atop lekai sin ri pothol se chauna leibadagi ising se tunga lehobasu yam yahauri adu aroi bada Imphal city dagi 0 mile da leiriba IMC na konba mafam asida IMC gi zero garbage ke damakta amorkai si chang laina chayol khuding la khotpa lakta badagi lekai sida amorkai na paidun lere masini ngasi lekai wakat ke tharom ngasi gi addition asi karam tobi bage natraga adom su adom lekai su lekai gi wakat hariba tharom asida saru abining bataragadi khodi mail thabir ko yagani khoi mail id di impacttvnews@gmail.com natraga khoi Facebook page www.facebook.com/impacttvmanipur da join tobiraga comment amadi feedback thabir ko yagani ngasi gi lekai wakat ke tharom se matang soy solution jarage mathangi chayol da anoba episode amaga loirana anoba lekai ama pudran lakchege till then keep watching Impact News keep watching lekai wakat ta da bata horo udubo horo ciao mayam khrum zari do nir bas Impact News ni rajnong thongbam dekai ngi jagari sagonban maisnam thong lekai sagonban long thong कैसामपाट लेमजम लेकाय सगोलबन अखोगी अथवा एरे से कई हाइदन लेकाय की वाकत ने कई वाकत लेके दुकान मपुद जो वारी साजगे खनमने दुकान मपुदी कोई कैमरा ओबदगी हां संग्रह माने नेप्रा में जो माले कई दिउ दुनिया बको